ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕ ꯅꯪꯁꯦ ꯑꯋꯥꯕ ꯃꯤꯀꯨꯞꯇ ꯏꯁꯩ ꯇꯥꯔꯒ ꯑꯋꯥꯕ ꯄꯣꯊꯥꯏ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯏꯁꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯏꯁꯩ ꯍꯥꯏꯕꯁꯤ ꯁꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯕꯤꯒꯅꯤ ꯈꯜꯂꯤ ꯉꯁꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯂꯦꯞꯇꯅ ꯆꯠꯊꯖꯔꯛꯂꯤꯕ ꯁ꯭ꯇꯥꯔ ꯗꯦ ꯏꯄꯤꯁꯣꯗ 3ꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ one of the iconic star of Manipur ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯠꯂꯤꯕ ꯆꯍꯤ 2022 ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯑꯦꯋꯥꯔꯗ 2022ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯁꯤꯡꯒꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯁꯛ ꯇꯥꯛꯆꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗ ꯑꯗꯨ ꯀꯔꯝꯕ ꯏꯁꯩꯗ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯄꯤꯔꯒ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯔꯤꯃꯥꯔꯛ ꯑꯁꯤ ꯍꯧꯗꯣꯛꯄꯤꯌꯨ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ. Yes, he is none other than Arvind Soibam. This is the Star Day presented by Pony TV in every Saturday. Pony TV ki studio da hujil lingsinduna library Arvind Soibam ni Arvind bu Pony TV ki maikari taram ukchari wari si haudo pada hena nuaina bagi damakta Manipur everybody knows who is Arvind. Arvind khang da badi leram ro adu elaborately Arvind se kana no kadai ho dagino ha du mai eksena wari si nuaina ba ko hena adu phondu Kurumjari Pony TV yambiba viewers punamaku aini hanu matadi ko monjari aise Sagolban line Oriental College manak lokham lerak ai lerak na ai laikai na adu dagini aduga ai magi maming Sagomongbi bethoi lena nei pagi maming na Sagon Bablu ai chinaw humni aina hanni. Okay. Arvind karano khang lo sing na ngasi Pony TV channel si nga ena mek sing na khangbuyo yes tungan ba TV channel sing da unakraba misa amakhakni question di repeat to ma ang yorop ya edu ya repeat to na bai hona jage Arvind si kai gumba sai sak pa ma koiram draba kari karam basin pham to wiram gani haina khali masi kai no ni ai na hek polok padagi ai je gyan tarak padi khare isai oina dum chalaga lei gre haitare kok te churaga ado aina kari gumba isai gi lamda haitare isai bu thoyau daba haibudi yaroi isai gi line je chalamda mi ama oiramgadra haibududi aina adugi mapokta polakramina haibud khitang ni lui aigi di isai line la mi isai de dum chale but adu oiramdragadi ai je kari oiramgani haibuje khanbadi yamna luba yamna wahangni adubu ai je aina oiramgadaba poche isai sapomak natragaju kala haiba poche dadi yamna thoyau zaba saugatsaba misama di soina oiramgadra ni khalle haitare Hawai yauba isai simak pamsana sinja aina professional oina chara hujik di professional oina chatle adubu aina haibada lui haitare kaino de aina isai pamdaba mapok amada porok natawni na samain thamjage punna ngasi phawada isai kayam ti sakre aduga asomna hujik phawu ena ngasi hatak lawriba tai award asiga loina na award kayam ti lawre ai je hantak kisna 14 state film award aina lai phawada ge tai lawjabne do mamang de 11 kida amuk lawjagre aduga tongan farm sing na sinba manifa award aina leili kaching ge du somuk lawgre aduga nongin music video gi oina anirak lawgre sumaina hujiko kiti award ki samay amna nuksibidana leili aduga isai si chorakna aina fazana akoi calculation toroga thibam ne chang yamna short period haitare chahi mapan nama disure aina ai angang ori gi period
ꯇꯣ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯉꯩꯗꯁꯨ ꯑꯩꯁꯦ ꯈꯣꯟꯖꯦꯜ ꯑꯣꯟꯗ꯭ꯔꯤꯉꯩꯗꯁꯨ ꯈꯔ ꯑꯗꯨꯝ ꯁꯛꯆꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯣꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯚꯣꯏꯁ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯩꯁꯦ ꯑꯦꯔꯥꯎꯟ ꯍꯧꯖꯤꯛꯐꯥꯎꯗ 400ꯀꯤ ꯃꯌꯥꯗꯤ ꯂꯩꯔꯝꯃꯅꯤ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯀꯥꯎꯟꯇꯤꯡꯗꯣ ꯑꯩꯅ ꯑꯦꯄ꯭ꯔꯣꯛꯁ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦ ꯑꯩꯅ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯊꯪꯗ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛꯇꯨꯃ ꯍꯥꯏꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯑꯥꯔꯕꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯏꯋꯥꯠꯇ ꯋꯥꯠꯂꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯆꯧꯕ ꯃꯐꯝ ꯑꯃꯈꯛ ꯀꯜꯂꯒ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯏꯁꯩ ꯃꯌꯥꯝ ꯑꯃꯈꯛ ꯁꯛꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯤꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯁꯦ ꯀꯔꯝꯕ ꯖꯔꯅꯤꯗ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯇꯥꯡꯀꯛꯇꯒꯤ ꯑꯩ ꯏꯁꯩ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯛꯈꯤ ꯃꯥꯅꯦ ꯄꯤꯛꯏꯉꯩ ꯑꯉꯥꯡꯉꯩꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔꯃꯛꯇꯤ ꯅꯠꯇꯦ ꯑꯩꯁꯨ ꯏꯁꯩꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯁꯛꯑ ꯂꯩꯔꯝꯃꯦ ꯃꯁꯤ ꯑꯩꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯐꯥꯗꯔ ꯂꯣꯏꯅꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯁꯦ ꯏꯁꯩꯗ ꯌꯥꯝ ꯉꯥꯎꯖꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯏꯁꯩꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯑꯩꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯈꯜꯗꯗꯤ ꯏꯁꯩ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯆꯨꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯀ꯭ꯂꯥꯁ 9ꯅ ꯇꯝꯕ ꯍꯧꯔꯛꯄꯁꯦ ꯀ꯭ꯂꯥꯁ 5, 6 ꯀꯥꯔꯛꯄ ꯂꯣꯟꯅꯕ ꯁ꯭ꯋꯥꯏꯗꯒꯤ ꯏꯁꯩ ꯍꯥꯏꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯀ꯭ꯂꯥꯁ 9ꯅ ꯇꯝꯃꯒ ꯑꯗꯨꯒꯤ ꯄꯔꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯀ꯭ꯂꯥꯁꯅꯆꯤꯡꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯈꯟꯖꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁ꯭ꯇꯦꯖ ꯈꯔ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯁꯤ ꯌꯧꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯒꯤ ꯏꯁꯩꯒꯤ ꯖꯔꯅꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯗꯦꯗꯤꯀꯦꯇꯦꯠ ꯇꯨ ꯑꯣꯜ ꯗ ꯃꯥꯗꯔꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯗꯔꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭रे ꯍꯥꯏꯇꯥꯔꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯕꯤꯟꯅ ꯁꯛꯄ ꯏꯃꯥ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯒꯤꯐ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯗꯔꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯒꯦ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯦꯖꯇ ꯀꯟꯁꯔꯠ ꯈꯨꯗꯤꯡꯒꯤꯁꯨ ꯈꯟꯕꯤꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯐꯪꯉꯛꯇꯕꯒꯤ ꯇꯥꯏꯃꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡꯗ ꯂꯣꯏ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤꯁꯦ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯗ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯖꯩ ꯑꯩꯒꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯂꯩ ꯑꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯑꯩꯅ ꯉꯥꯛꯄꯤꯅꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯔꯤꯀ꯭ꯋꯦꯁ ꯍꯥꯟꯅ ꯇꯧꯖꯧꯕꯅꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯔꯤꯁ ꯕꯣꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯆꯪꯅ ꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯁꯨꯔ ꯄꯥꯜꯂꯛꯄ ꯏꯁꯩꯅꯤ ꯍꯟꯗꯛꯀꯤ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯎ ꯕꯤꯁꯅ ꯔꯤꯃꯦꯛ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯈꯔ ꯂꯩꯖꯩ ꯑꯗꯨꯅ ꯌꯥꯝ ꯗꯦꯗꯤꯀꯦꯁꯟꯒ ꯂꯣꯏꯅꯅ ꯏꯅꯥꯎ ꯑꯦꯝꯕꯔ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤꯅ ꯅꯝꯃꯒ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯔꯅꯨ ꯏꯃꯥ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯅꯨ ꯅꯪꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯥꯂꯦꯝꯒꯤ ꯈꯪꯍꯜꯂꯤꯕꯁꯨ ꯅꯪꯅꯤ ꯀꯨꯏꯔꯛꯂꯦ ꯃꯇꯝꯁꯦ ꯅꯪꯅ ꯋꯥꯖꯔꯛꯂꯤꯕ ꯏꯃꯥ 이마 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 ꯑꯩꯅ ꯃꯇꯦꯛ ꯊꯝꯖꯒꯦ ꯏꯁꯩꯁꯤꯗ ꯍꯥꯏꯖꯔꯤꯁꯦ ꯃꯃꯥ ꯏꯃꯥ ꯃꯦꯟ ꯑꯣꯏꯅ ꯏꯃꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯋꯥꯔꯜꯁꯤꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕꯔ ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯁꯦ ꯃꯥꯅ ꯈꯠꯅꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ ꯆꯩꯅꯩ ꯏꯃꯥꯒ ꯂꯥꯎꯅꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯏꯁꯩ ꯃꯐꯝꯁꯤꯡꯗ ꯑꯩꯉꯣꯟꯗ ꯃꯦꯟ ꯑꯣꯏꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯠꯄ ꯍꯦꯜꯂꯛꯑꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯣꯏ ꯇꯁꯦꯡꯅ ꯈꯠꯅꯖꯕ ꯋꯥꯅꯤ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗ ꯑꯣꯏꯅꯖꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯏꯃꯥꯁꯦ ꯂꯣꯏ ꯂꯥꯠꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯡꯁꯤꯅ ꯈꯜꯂꯛꯄꯗ ꯌꯥꯝꯅ ꯃꯈꯣꯏ ꯊꯋꯥꯏ ꯆꯪꯅ ꯇꯧꯕꯤꯕꯗꯣ ꯏꯚꯟ ꯁ꯭ꯇꯦꯖꯀꯤ ꯃꯈꯥꯗ ꯌꯦꯡꯕꯤꯔꯤꯕꯗ ꯀꯞꯄ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯒꯤ ꯁꯦꯀꯦꯟ ꯑꯟꯇꯔꯥꯗ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯋꯥꯔꯝꯒꯅꯤꯀꯣ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯆꯥꯁꯤꯡꯗꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯏꯂꯥꯕꯣꯔꯦꯠ ꯇꯧꯔꯛꯄꯁꯦ ꯏꯃꯥ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯈꯪꯗꯕꯅꯦꯅ ꯃꯃꯥꯗ ꯄꯨꯔꯥ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯂꯣꯏꯅꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯔꯛꯄꯒꯤ ꯏꯁꯩꯅꯦꯕ ꯏꯁꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯆꯠꯂꯤꯕ ꯏꯁꯩ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯑꯁꯦꯡꯕꯗꯤ ꯍꯤꯞ ꯍꯣꯞ ꯍꯥꯏꯇꯥꯔꯦ ꯔꯦꯞꯁꯤꯡꯅ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯥꯏꯜꯅꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯈꯤꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯟꯗꯛ ꯉꯁꯤꯒꯤ ꯇꯣꯛꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯣꯛꯄꯤꯕꯅ ꯏꯃꯥꯅꯤ ꯑꯗꯨꯒ
ꯌꯣꯛꯄꯤꯕꯅ ꯃꯥꯂꯦꯝ ꯏꯃꯥꯅꯤ ꯉꯁꯤ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯥꯗꯔꯁ ꯗꯦꯒꯤ ꯗꯃꯛꯇ ꯉꯁꯤꯒꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯉꯁꯤꯒꯤ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯌꯦꯁ ꯃꯈꯥ ꯀꯣꯏꯁꯟꯁꯤ ꯀꯩꯒꯨꯝꯕ ꯑꯔꯕꯤꯟꯁꯤ ꯖꯣꯕ ꯑꯃꯈꯛ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯑꯃꯈꯛ ꯑꯣꯐꯔ ꯇꯧꯔꯛꯑꯦꯅ ꯈꯜꯂꯁꯤ ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯖꯣꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯆꯠꯂꯤꯕ ꯏꯁꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯒꯤꯞ ꯑꯞ ꯇꯧꯕ ꯑꯃꯈꯛꯇꯤ ꯃꯊꯧ ꯇꯥꯔꯦꯅ ꯍꯥꯏꯔꯁꯤ ꯗꯤꯁꯤꯖꯟꯁꯤ ꯀꯔꯝꯕ ꯂꯧꯒꯅꯤ ꯖꯣꯕꯇꯣ ꯑꯣꯏꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯤꯗ ꯑꯣꯏꯅ ꯃꯥꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯑꯦꯔꯤꯌꯥ ꯈꯔ ꯄꯤꯕꯤꯔꯒꯗꯤ ꯑꯁꯦꯡꯕꯗꯤ ꯑꯣꯐꯤꯁ ꯆꯦꯅꯦꯜꯒꯤꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯕꯠ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯅ ꯒꯚꯔꯟꯃꯦꯟ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯉꯤ ꯑꯩꯁꯤꯅ ꯀꯩꯒꯨꯝꯕ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒ ꯖꯣꯕꯁꯦ ꯐꯪꯖꯜꯂꯛ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ나 ꯈꯤꯇꯪ ꯀꯣꯝꯊꯣꯛꯄꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯅꯤꯀꯣ ꯇꯧꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯤꯒꯤꯗꯤ ꯑꯣꯐꯤꯁ ꯆꯦꯅꯦꯜꯒꯤ ꯄꯣꯠ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯗꯨ ꯑꯩꯅ ꯑꯗꯨ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯣ ꯁꯤꯅꯤ ꯏꯐ ꯏꯁꯩꯁꯤꯗ ꯄꯨꯔꯥ ꯀꯠꯊꯣꯛꯀꯦ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯀꯠꯊꯣꯛꯑꯒꯦꯅ ꯂꯥꯛꯑꯕꯅꯤ ꯀꯠꯊꯣꯛꯑꯒꯦꯅ ꯂꯥꯛꯄ ꯄꯣꯠꯇꯨꯗ ꯍꯣꯏ ꯑꯩ ꯊꯕꯛ ꯑꯃ ꯐꯪꯖꯤꯜꯂꯦ ꯐꯪꯖꯤꯜꯂꯛꯄ ꯊꯕꯛꯇꯨꯅ ꯏꯁꯩꯗ ꯄꯨꯔꯥ ꯌꯦꯠꯀꯗꯕ ꯏꯁꯩ ꯊꯕꯛ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯨꯡꯇꯛ ꯇꯆ ꯇꯧꯔꯣꯏ ꯑꯗꯨ ꯑꯗꯨꯝ ꯒꯤꯞ ꯑꯞ ꯇꯧꯈꯤꯕ ꯇꯥꯕꯅꯦ ꯏꯁꯩꯗ ꯆꯠꯂꯛꯄ ꯇꯥꯕꯅꯦ ꯀꯩꯅꯣꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯕ ꯂꯥꯏꯐ ꯑꯣꯏ ꯊꯥꯒꯣꯟꯅꯔꯒ ꯑꯩꯒꯤ ꯂꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯒꯗꯕ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯧꯒꯗꯕ ꯄꯣꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯥꯡꯇꯞꯇ ꯂꯥꯛꯄ ꯊꯕꯛꯇꯨꯅ ꯀꯃꯥꯏꯅ ꯉꯝꯃ ꯆꯠꯍꯟꯈꯤꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯆꯔꯒꯦ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯈꯤꯇꯪ ꯂꯥꯏꯐꯀꯤ ꯍꯤꯡꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯍꯦꯜꯞ ꯇꯧꯒꯦꯅꯕꯨꯗꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯑꯩ ꯑꯗꯨꯝ ꯀꯠꯊꯣꯛꯈꯤ ꯇꯥꯕꯅꯤ ꯁꯤꯗ ꯑꯩꯒꯤꯗꯤ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯏꯐ ꯊꯕꯛꯇꯨꯅ ꯌꯥꯝ ꯗꯥꯏꯔꯦꯛ ꯕ꯭ꯂꯣꯛ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯍꯥ ꯑꯍꯟ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯔꯕꯤꯟꯒꯤ ꯋꯥꯐꯝꯗꯗꯤ ꯈꯪꯖꯔꯦ ꯃ꯭ꯌꯨꯖꯤꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯔꯒꯗꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯏꯁꯩꯒꯤꯗꯃꯛꯇ ꯏꯁꯩꯗꯨꯗ ꯑꯣꯞꯁꯟ ꯄꯤꯒꯅꯤ ꯈꯨꯗꯤꯡꯃꯛꯇꯨ ꯒꯤꯞ ꯑꯞ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯌꯦꯁ ꯉꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯌꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯐꯥꯎꯕꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯦꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯤꯡ ꯄꯟꯗꯕꯗꯤ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯅꯥꯅ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯃꯥꯅ ꯑꯩ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩ ꯃꯇꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯝ ꯀꯦꯁꯦꯠꯀꯤ ꯇꯦꯞꯇ ꯔꯦꯀꯣꯔꯠ ꯕꯣꯛꯁ ꯃꯥꯟꯕꯗꯣ ꯑꯗꯨꯗ ꯔꯦꯀꯣꯔꯠ ꯇꯧꯔꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂ ꯁꯛꯄ ꯌꯥꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯏꯊꯟꯗ ꯇꯧꯔꯒ ꯄꯪꯁꯛꯇ ꯁꯛꯑ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯕꯥꯅ ꯇꯝꯕꯤꯔꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯏꯁꯩꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯊꯥꯏꯅ ꯏꯁꯩ ꯇꯝꯃꯒ ꯂꯥꯛꯆꯕ ꯃꯤꯑꯣꯏꯅꯤ ꯑꯣꯖꯥ ꯕꯨꯙꯆꯟꯗ꯭ꯔꯗ ꯈꯅꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯁꯛꯈꯤꯗꯕꯅꯤ 1980ꯁꯀꯤ ꯃꯇꯝꯗꯒꯤ ꯑꯗꯣ ꯑꯩ ꯂꯩꯔꯛꯑꯕ ꯃꯇꯝꯗ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯗꯤ ꯏꯁꯩꯁꯦ ꯁꯛꯄ ꯌꯥꯔꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯥꯅ ꯇꯝꯕꯤꯔ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯥꯏꯗꯕ ꯌꯥꯔꯛꯇꯕꯅꯤꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯑꯣꯖꯥ ꯁꯟꯖꯦꯟꯕꯝ ꯕꯪꯀꯤꯝꯆꯟꯗ꯭ꯔ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯐꯖꯅ ꯚꯣꯏꯁ ꯀꯜꯆꯔ ꯑꯃꯗꯤ ꯏꯁꯩ ꯀꯃꯥꯏꯅ ꯁꯛꯀꯅꯤ ꯍꯥꯏꯁꯦ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯅ ꯇꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯕꯤꯁꯥꯔꯠ ꯑꯗꯒꯤꯗꯤ 3rd year 4th year ꯂꯩꯁꯦ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯣꯍꯟ ꯌꯨꯝꯅꯥꯝ ꯆꯟꯗ꯭ꯔꯃꯣꯍꯟ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯇꯧꯔꯒ ꯋꯥꯠ ꯈꯥꯟꯗꯦꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤ ꯑꯩꯁꯦ ꯕꯤꯁꯥꯔꯠ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯣꯅꯤ ꯑꯍꯩꯕꯝ ꯃꯍꯥꯛꯅ ꯄꯨꯔꯥ ꯑꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯥꯎꯗꯧꯅ ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯦ ꯆꯪꯉꯛꯄ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯦ ꯁꯤꯅ ꯑꯩꯒꯤ ꯂꯥꯛꯏꯕ ꯏꯁꯩ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯃꯣꯗꯔꯟ ꯇ꯭ꯔꯦꯟꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯄꯨꯔꯥ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯆꯠꯄꯗ ꯑꯔꯨꯕ ꯀꯩꯅꯣ ꯆꯠꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯟꯅꯔꯤꯁꯤꯅ ꯑꯩ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯔꯃ ꯑꯣꯖꯥꯅ ꯑꯃꯨꯛ ꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯣꯠ ꯑꯣꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯑꯣꯖꯥꯅꯤ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯣꯛꯇꯔꯦꯠꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯤꯒꯤ ꯃꯇꯥꯡ ꯒꯖꯜꯒꯤ ꯀꯩꯒꯤ ꯃꯌꯥꯝꯁꯨ ꯅꯣꯂꯦꯖ ꯑꯃ ꯄꯤꯕꯤꯌꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤ ꯑꯗꯩꯗꯤ ꯚꯣꯏꯁ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯤꯇꯦꯟꯅꯁꯨ ꯚꯣꯏꯁ ꯀꯜꯆꯔ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯃꯈꯜ ꯃꯈꯜꯅꯤ ꯑꯣꯖꯥ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯃꯃꯝꯒꯤ ꯃꯥꯒꯤ ꯄꯋꯥꯔ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯦ ꯑꯣꯐ ꯇꯤꯆꯤꯡ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅꯖꯕꯁꯦ ꯑꯣꯖꯥ ꯖꯤꯇꯦꯟ ꯐꯖꯅ ꯇꯧꯋꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯒꯤ ꯑꯩꯒꯤ ꯒꯥꯏꯗ ꯐꯖꯅ ꯇꯧꯕꯤꯔꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯄꯨ ꯀꯨꯟꯖꯣꯏ ꯀꯨꯃꯥꯔ ꯌꯥꯝ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯎ ꯇꯨ ꯁꯤꯡ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯦꯕ ꯒꯥꯔꯗꯟꯕꯤ ꯊꯧꯅꯥ ꯑꯩꯒꯤ ꯕꯨꯕꯣꯛꯀꯤ ꯍꯦꯛ ꯃꯅꯥꯎꯄꯤꯒꯤ ꯃꯆꯥꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯁꯧꯒꯠꯄꯤꯕꯅꯤꯅ
ꯑꯩ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯗꯤ ꯑꯣꯏꯅꯤ ꯏꯁꯩ ꯍꯥꯏꯁꯤꯗ ꯏꯁꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯁꯩꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯆꯨꯔꯒ ꯂꯩꯖꯔꯛꯄꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯏ ꯖꯔꯅꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯁꯩꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤ ꯍꯥꯏꯕꯗꯨꯃ ꯈꯪꯖꯔꯦ ꯑꯗꯣ ꯑꯗꯨꯒ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯉꯥꯡꯒꯤ ꯚꯣꯀꯦꯜ ꯆꯥꯏꯜꯗꯤꯁꯀꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯥꯒꯤꯁꯨ ꯃꯃꯥꯟꯅꯕ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯅꯟ ꯁꯂꯥꯏꯁꯦ ꯃꯥꯅ ꯍꯣꯜ ꯔꯤꯃꯦꯛ ꯇꯧꯕꯤꯕꯅꯦꯕ ꯑꯣꯖꯥ ꯑꯍꯩꯕ ꯃꯨꯗꯆꯟꯗ꯭ꯔꯒꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯃꯥꯅ ꯏꯆꯥꯒꯤꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯣꯖꯥ ꯕꯒꯤꯝꯆꯟꯗ꯭ꯔꯅ ꯇꯝꯕꯤꯕ ꯏꯁꯩ ꯑꯃꯈꯛ ꯇꯧꯔꯒ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏ ꯕꯥꯅ ꯇꯥꯛꯑꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯚꯔꯖꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯟ ꯑꯃꯨꯛ ꯃꯥꯒꯤ ꯏꯁꯇꯨꯗꯤꯑꯣ ꯀꯩꯅꯣꯁꯤꯗ ꯁꯣꯅꯤꯌꯥꯗ ꯍꯥꯟꯅ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕꯤꯈꯤꯕꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯖꯔꯅꯤꯁꯦ ꯂꯥꯛꯑꯦ ꯑꯍꯥꯟꯕ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯀꯥꯎꯗ꯭ꯔꯒꯗꯤ ꯉꯁꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯝꯇꯪ ꯁꯛꯄꯤꯔꯣ ꯑꯍꯥꯟꯕ ꯆꯪꯈꯤꯕꯁꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯏꯃꯥꯁꯦ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯗꯨꯁꯨ ꯏꯃꯥ ꯁꯩꯊꯥꯕ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯟꯕ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯀꯀꯥ ꯏꯕꯣꯆꯧꯕ ꯈꯥꯏꯗꯦꯝ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔꯁꯦ ꯃꯥꯅ ꯏꯕꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯒꯤꯝꯆꯟꯗ꯭ꯔꯅ ꯄꯥꯟꯕꯤꯔꯝꯕ ꯏꯁꯩꯅꯦꯀꯣ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕꯤ ꯂꯩꯔꯥꯡꯒꯤ ꯂꯥꯏꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯠ ꯑꯅꯤ ꯂꯩꯌꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯌꯨꯕꯔꯇꯤ ꯁ꯭ꯇꯦꯖ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯇꯤꯐꯤꯛꯇ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯕꯣꯛꯁꯁꯦ ꯐꯖꯅ ꯐꯣꯝ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯃꯦꯆꯨꯔ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯃꯦ ꯂꯥꯎꯕ ꯑꯩꯈꯣꯏ ꯆꯥꯏꯜꯗꯤꯁꯀꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯕꯜ ꯉꯥꯛꯇ ꯑꯣꯏꯕ ꯕꯦꯁ ꯌꯥꯎꯗꯕ ꯚꯣꯀꯦꯜꯁꯦ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯄꯥꯈꯪ ꯐꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯑꯗꯨ ꯑꯣꯏꯇꯥꯔꯀꯥꯟꯗ ꯕꯦꯁ ꯌꯥꯎꯔꯛꯏ ꯚꯣꯀꯦꯜ ꯆꯦꯟꯖ ꯇꯧꯔꯛꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯏꯁꯩꯒꯤꯗꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯅꯤꯀꯣ ꯈꯣꯟꯖꯦꯜ ꯀꯥꯏꯈꯤꯕ ꯌꯥꯏ ꯑꯃ ꯇꯧꯈꯤꯕ ꯌꯥꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯐꯖꯅ ꯔꯤꯌꯥꯁꯁꯦ ꯂꯦꯞꯇꯕꯤꯗ ꯇꯧꯔꯒ ꯃꯥꯒ ꯆꯥꯅꯕ ꯗꯣꯛꯇꯔ ꯇꯥꯟꯅꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯇꯧꯔꯒ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯚꯣꯀꯦꯜ ꯆꯦꯟꯖꯤꯡ ꯄꯦꯔꯦꯠꯁꯦ ꯑꯗꯨ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯝꯕꯤꯈꯤꯕ ꯏꯁꯩꯅ ꯑꯩ ꯍꯥꯏꯔꯛꯀꯦꯁꯤꯅ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯒꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯗꯥꯛꯇꯔ ꯏꯕꯣꯆꯧꯕ ꯈꯥꯏꯗꯦꯝ ꯀꯀꯥꯒꯤ ꯃꯌꯦꯛꯅꯤ ꯑꯩ ꯑꯣꯖꯥ ꯕꯒꯤꯝꯆꯟꯗ꯭ꯔꯒꯤ ꯀꯝꯄꯣꯁꯅꯤ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯅ ꯑꯩꯈꯣꯏ ꯀꯥꯅꯟ ꯍꯣꯏ ꯀꯥꯁꯨꯖꯤꯠ ꯍꯣꯏꯅ ꯇꯧꯈꯤꯕ ꯃ꯭ꯌꯨꯖꯤꯛꯅꯤ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯄꯤ ꯂꯤꯔꯤꯕ ꯃꯥꯂꯪꯒꯨꯝ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯂꯦꯡꯗ꯭ꯔꯕ ꯆꯤꯡꯖꯥꯎꯒꯨꯝ ꯊꯧꯅꯥ ꯂꯩꯕꯤ ꯍꯣ ꯄꯂꯦ ꯑꯄꯣꯛꯄꯤ ꯏꯃꯥ ꯈꯨꯔꯨꯝꯖꯔꯤ ꯅꯪꯒꯤ ꯅꯈꯨꯌꯥ ꯊꯝꯕꯥꯜꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯈꯣꯟꯖꯦꯜ ꯁꯤꯜꯂꯛꯄꯁꯦ ꯍꯦꯟꯅ ꯅꯦꯝꯊꯔꯒꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯑꯁꯤꯒꯤꯁꯨ ꯈꯣꯟꯖꯦꯜꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤ ꯆꯍꯤ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯁꯛꯈꯤꯕ ꯏꯁꯩ ꯁꯤꯁꯤꯅꯦ ꯑꯦꯔꯥꯎꯟ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯍꯥꯏꯇꯥꯔꯦ ꯆꯍꯤ 19 ꯃꯈꯥꯏ 19 6 7 ꯁ꯭ꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯑꯗꯨꯝ ꯐꯪꯕꯤꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯊꯧꯗꯨ ꯅꯨꯡꯗꯒꯤꯁꯨꯅ ꯊꯥꯔꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯚꯣꯀꯦꯜ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯥꯔꯠ ꯄꯥꯝꯖꯕꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯄ꯭ꯔꯦꯁꯔꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏꯕꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯏꯁꯩꯕꯨ ꯉꯥꯎꯖꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯈꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯅ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ ꯏꯁꯩ ꯑꯥꯔꯠ ꯀꯂꯥꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯃꯅꯤꯄꯨꯔꯗ ꯇꯣꯏꯅ ꯊꯦꯡꯅꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯔꯕꯤꯟꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯑꯃꯒ ꯂꯣꯏꯅꯅ ꯒ꯭ꯔꯨꯝ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯏꯁꯦ ꯑꯉꯥꯡꯗꯨꯅ ꯄꯥꯝꯗꯨꯒ ꯃꯃꯥꯗꯣ ꯈꯪꯗꯕ ꯑꯉꯥꯡꯁꯤꯗ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦ ꯐꯖꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯄꯥꯗꯨꯅ ꯈꯪꯕꯤꯒꯗꯕꯅꯤ ꯑꯗꯣ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯦ ꯑꯁꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯡꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯃꯥꯡꯉꯅꯤ ꯂꯥꯏꯔꯤꯛꯇ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯍꯦꯟꯅ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯔꯒ ꯁꯪꯉ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯩ ꯁꯪꯕ ꯑꯗꯨꯃꯥꯏꯅ ꯇꯝꯍꯟꯕ ꯌꯥꯝ ꯊꯦꯡꯅꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯦꯟꯖꯇꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯇꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯈꯩꯗ ꯁꯨꯃꯥꯏ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯥꯗꯦ ꯈꯣꯠꯇꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯦꯅ ꯑꯣꯏꯒꯗꯕ ꯑꯣꯏꯕ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯦꯕ ꯀꯃꯥꯏꯅ ꯐꯦꯃꯤꯂꯤꯅ ꯌꯥꯗ꯭ꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏꯅꯁꯨ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯒꯦ ꯑꯩꯈꯣꯏꯅ ꯄꯤꯛꯉꯩ ꯍꯧꯔꯛꯄꯗꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯎꯖꯕꯗ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯝ ꯊꯦꯡꯅꯔꯦ ꯂꯥꯛꯑꯒ ꯁꯪꯉꯒ ꯂꯩꯕ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯁꯨ ꯑꯗꯨꯒꯤ ꯏꯁꯩꯒꯤ ꯃꯇꯝ ꯑꯃ ꯈꯥꯏꯗꯣꯛꯄꯤꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯀꯩꯀꯩ
ꯃꯌꯥꯝꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛꯄꯅꯔ ꯈꯪꯗꯦꯀꯣ ꯏꯁꯩꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥꯅꯒ ꯂꯩꯕꯤꯕ ꯈꯣꯠꯄꯤꯕ ꯌꯨꯝꯗ ꯑꯉꯥꯡꯁꯤꯒꯤ ꯑꯇꯣꯞꯄꯗ ꯂꯥꯡꯐꯥꯡ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯩꯁꯤꯅꯒ ꯑꯣꯏꯅ ꯃꯥꯒꯤ ꯍꯣꯕꯤ ꯑꯣꯏꯅ ꯇꯧꯔꯒ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯑꯣꯏꯔꯛꯄꯒꯁꯨ ꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯐꯕ ꯄꯣꯠꯅꯦ ꯑꯃꯔꯣꯝꯗꯗꯤ ꯏꯁꯩꯁꯦ ꯑꯗꯨꯒꯤ ꯂꯝ ꯈꯔ ꯂꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯩꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯊꯝꯕ ꯏꯁꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤꯗ ꯏꯁꯩꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯉꯥꯛꯇ ꯁꯤꯡꯒꯔ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯀꯩꯅꯣ ꯇꯧꯅꯕ ꯏꯁꯩ ꯊꯥꯗꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤꯅ ꯏꯁꯩꯁꯤꯗꯤ ꯌꯥꯔꯤꯈꯩ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔ ꯆꯠꯍꯟꯅꯤꯡꯉꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯄꯨꯟꯁꯤꯒ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯦ ꯑꯩ ꯗꯤꯐꯥꯏꯟ ꯇꯧꯕ ꯌꯥꯝ ꯂꯨꯏ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯁꯦꯡꯅ ꯗꯤꯐꯥꯏꯟ ꯇꯧꯕ ꯍꯥꯏꯇꯥꯔꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯅꯦ ꯑꯗꯣ ꯄꯦꯔꯦꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯕꯤꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯑꯉꯥꯡꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯄꯥꯝꯖꯩ ꯃꯃꯥ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕꯤꯔꯒꯗꯤ ꯃꯥꯏ ꯆꯦꯟꯖꯇꯣ ꯃꯥꯅ ꯑꯇꯣꯞꯄꯗ ꯂꯥꯡꯐꯥꯡ ꯌꯥꯝ ꯂꯩꯔꯤꯗꯅ ꯂꯥꯡꯐꯥꯡꯗ ꯆꯠꯈꯤꯗꯧꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯉꯣꯟꯗ ꯀꯛꯊꯠꯄꯤꯕ ꯅꯠꯇꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯤꯅ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯗꯣꯏꯅꯤꯗꯅ ꯏꯁꯩ ꯇꯝꯃꯦ ꯂꯥꯏꯔꯤꯛ ꯆꯪꯉꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯦꯕ ꯕꯠ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ ꯄꯤꯊꯣꯔꯛꯄ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯄꯤꯊꯣꯔꯛꯇ꯭ꯔꯒꯁꯨ ꯇꯝꯕ ꯌꯥꯏ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯠ ꯈꯔ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯑꯒꯗꯤ ꯃꯗꯨꯗꯣ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯌꯥꯏꯑꯕ ꯀ꯭ꯂꯥꯁ ꯅꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯅꯤꯗ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯅꯣꯔꯠ ꯏꯁ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯗ ꯏꯗꯨꯀꯦꯁꯟ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯏꯗꯨꯀꯦꯁꯟ ꯅꯠꯇꯦ ꯑꯉꯥꯡꯗꯨꯅ ꯄꯥꯝꯃꯤꯕ ꯐꯤꯜ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯊꯥꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯄꯜꯂꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯔꯕꯤꯟꯅꯁꯨ ꯐꯣꯡꯗꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯪꯅ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯃꯁꯤꯒꯤ ꯗꯤꯁꯀꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯄꯥꯎꯖꯦꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯇꯦꯖꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯈꯛꯇ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠ ꯇꯧꯖꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯅꯦ ꯈꯟꯕꯗ ꯇꯝꯕꯗ ꯂꯨꯕ ꯑꯣꯏꯔꯛꯏꯁꯦ ꯏꯔꯝꯗꯝꯁꯦ ꯐ꯭ꯔꯤꯗꯝ ꯈꯤꯇꯪ ꯆꯪꯉꯦ ꯑꯩꯈꯣꯏꯗꯗꯤ ꯁꯣꯔꯤ ꯊꯤꯡꯖꯤꯟꯕꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯁꯤ ꯈꯜꯂꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯗꯤ ꯅꯪ ꯁꯤ ꯋꯥꯈꯜꯁꯦ ꯈꯜꯂꯨ ꯍꯥꯏꯕꯤꯕꯅꯦ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯃ ꯊꯣꯛꯑꯁꯨ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯕ ꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅꯗꯤ ꯆꯠꯅꯗꯕꯅꯤ ꯂꯝꯗꯝꯁꯤꯗꯗꯤ ꯌꯥꯝꯅ ꯇꯧꯔꯤꯕ ꯁꯤꯅ ꯑꯩꯈꯣꯏꯁꯦ ꯕꯥꯎꯟꯗꯔꯤ ꯑꯣꯏꯅ ꯂꯩꯁꯤꯜꯂꯛꯄꯁꯦ ꯃ꯭ꯌꯨꯖꯤꯛ ꯍꯦꯁ ꯅꯣ ꯕꯥꯎꯟꯗꯔꯤ ꯍꯥꯏꯔꯦ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯦ ꯅꯣ ꯕꯥꯎꯟꯗꯔꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯗꯤ ꯕꯥꯎꯟꯗꯔꯤꯅꯦꯕ ꯇꯧꯔꯛꯏꯁꯦ ꯕꯥꯎꯟꯗꯔꯤ ꯂꯩꯔꯗꯤ ꯑꯩ ꯁꯩꯔ ꯆꯦꯟꯊꯣꯛꯅꯤꯡꯉꯁꯨ ꯄꯟꯅꯤꯕ ꯎꯄꯥꯏꯁꯤꯅ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯂꯩꯔꯛꯄꯅꯤꯅ ꯑꯩ ꯃꯣꯠꯇꯗꯤ ꯈꯤꯇꯪꯗꯤ ꯑꯇꯣꯞꯄ ꯂꯝꯒ ꯌꯦꯡꯅꯕꯗ ꯃꯔꯥꯏꯕꯛꯇꯤ ꯈꯤꯇꯪ ꯊꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯑꯔꯣꯏꯕꯤ ꯂꯩꯌꯦꯕ ꯌꯥꯝ ꯍꯦꯟꯅ ꯑꯐꯕ ꯈꯨꯠꯂꯥꯏ ꯅꯠꯇꯦꯕ ꯄꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔ ꯊꯥꯗꯕꯗꯨꯒ ꯑꯩꯈꯣꯏ ꯁꯝ ꯂꯥꯛ ꯈꯔ ꯊꯥꯗꯕꯁꯤꯒ ꯀ꯭ꯋꯥꯂꯤꯇꯤ ꯃꯥꯟꯅꯅ ꯄꯨꯊꯣꯛꯄ ꯉꯝꯃꯛꯏꯕꯅꯦꯕ ꯑꯉꯛꯄꯗ ꯇꯝꯃꯒ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯐꯖꯅꯗꯤ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯣꯏꯒꯤ ꯄꯩꯁꯥ ꯆꯪꯕꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯖꯔꯤꯅꯦꯕ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯁꯨ ꯀꯩꯁꯨ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯐꯥꯎꯗ ꯀ꯭ꯋꯥꯂꯤꯇꯤ ꯃꯥꯟꯅꯅꯕ ꯄꯨꯊꯣꯛꯆꯔꯤꯅꯦꯕ ꯑꯗꯨꯒꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯕ ꯑꯗꯨ ꯁꯦꯟꯁ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯦ ꯂꯩꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯋꯥꯏꯈꯨꯗꯧꯅ ꯆꯤꯡꯊꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯈꯤꯇꯪꯁꯨ ꯐ꯭रीडम ꯊꯥꯗꯣꯛꯄꯤꯕ ꯐ꯭रीडम ꯑꯅ ꯍꯦꯛꯇ ꯁꯃꯥꯖꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯊꯤꯡꯉꯛꯀꯗꯕꯅꯦ ꯑꯗꯨꯗꯤ ꯂꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯖꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯗꯤ ꯏꯔꯝꯗꯝꯁꯤꯒꯤ ꯍꯦꯟꯅ ꯃꯥꯏ ꯑꯣꯏꯅꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯁꯦ ꯑꯗꯨꯅ ꯑꯊꯤꯡꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯤ ꯈꯜꯂꯨꯅ ꯑꯦꯛꯖꯦꯛ ꯑꯃ ꯄꯤꯕꯤꯕ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯗꯨꯅ ꯑꯥꯔꯇꯤꯁꯀꯤ ꯃꯔꯥꯏꯕꯛꯁꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯍꯪꯕꯤꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯕꯣꯛꯁꯤꯡꯅꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯕꯗ ꯃꯣꯏꯁꯦ ꯊꯤꯡꯕꯤꯃꯜꯂꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯊꯤꯡꯖꯜꯂꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯗꯒꯤꯗꯤ ꯊꯤꯡꯖꯜꯂꯦꯗꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯔ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯄꯣꯠ ꯕꯥꯎꯟꯗꯔꯤ ꯊꯝꯖꯟꯕꯤꯔꯛꯄꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕꯁꯦ ꯁ꯭ꯀꯣꯞ ꯄꯤꯛꯁꯜꯂꯛꯄꯗꯣ ꯃꯥꯔꯀꯦꯠꯁꯨ ꯄꯤꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯇꯥꯔꯗꯤ ꯅꯣꯛꯅꯤꯕ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯅꯒ ꯍꯪꯉꯛꯄꯗ ꯍꯥꯏꯖꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯂꯧꯏ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯖꯕꯅꯤꯅ ꯑꯗꯨꯅ
ꯁꯤ ꯄꯣꯠꯁꯤꯗ ꯈꯤꯇꯪ ꯃꯌꯥꯝꯅ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯁꯨ ꯑꯣꯏꯔꯛꯑꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯤ ꯀꯩꯒꯤꯅꯣ ꯇꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯑꯥꯔꯇꯤꯁ ꯑꯁꯤꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯈꯩ ꯊꯥꯒꯠꯄꯤꯔꯤꯈꯩ ꯅꯨꯡꯉꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯒꯜ ꯍꯣꯠꯅꯅꯤꯡꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯅꯪꯗꯤ ꯁꯤ ꯁꯣꯏꯔꯦꯅ ꯍꯥꯟꯅ ꯍꯥꯏꯖꯟꯕꯤꯔꯒꯗꯤ ꯃꯥ ꯗꯥꯎꯟ ꯑꯗꯨꯝ ꯆꯠꯈꯤꯅꯤꯕ ꯅꯪꯒꯤꯗꯣ ꯐꯗꯤ ꯐꯖꯩꯗꯨ ꯁꯨꯃꯥꯏꯅ tꯧꯋꯤ ꯁꯤꯗ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯁ ꯑꯔꯣꯏꯕꯤ ꯇꯥꯅꯤꯒ ꯍꯥꯏꯕꯤꯔꯒꯗꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯍꯦꯟꯅ ꯀꯟꯕꯅꯦꯕ ꯑꯥꯔꯇꯤꯁꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯣꯐ ꯑꯣꯏꯕ ꯗꯦꯂꯤꯀꯦꯠ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯜꯂꯤ ꯌꯥꯝ ꯊꯨꯅ ꯀꯞꯀꯜꯂꯤ ꯌꯥꯝ ꯊꯨꯅ ꯅꯨꯡꯉꯥꯏꯒꯟꯗꯦ ꯍꯔꯥꯎꯕꯁꯨ ꯌꯥꯝ ꯊꯨꯒꯜꯂꯤ ꯑꯗꯨꯒ ꯑꯗꯨꯅ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯗꯁꯨ ꯊꯣꯛꯏꯁꯤꯅꯦ ꯁꯨꯁꯥꯏꯗꯦꯜ ꯑꯣꯏꯕ ꯋꯥꯈꯜꯒ ꯈꯜꯂꯛꯏꯁꯦ ꯁꯤ ꯕꯦꯔꯥꯅꯦꯕ ꯑꯥꯔꯇꯤꯁ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯟꯅ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯉꯝꯅꯕꯈꯩ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯀꯤ ꯃꯔꯥꯏꯕꯛ ꯑꯅ ꯍꯦꯛ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯩꯁꯦ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯩ ꯁꯤ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤ ꯃꯌꯥꯝꯁꯦ ꯐꯅꯕꯅꯤ ꯍꯦꯟꯅ ꯐꯔꯛꯅꯕꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯁꯤꯗ ꯑꯩꯅ ꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯍꯦꯟꯅ ꯁꯦꯕꯥ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯗ ꯄꯤꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯉꯁꯤ ꯄꯣꯅꯤ ꯇꯤꯚꯤꯁꯤꯗ ꯍꯥꯏꯖꯔꯤ ꯏꯁꯩꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀꯨꯝꯕ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯅꯦ ꯋꯥꯔꯤꯗꯨ ꯊꯣꯛꯈꯤꯕ ꯊꯣꯛꯈꯤꯕꯁꯦ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯩꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈ꯭ꯋꯥꯏ ꯏꯁꯩ ꯇꯧꯕ ꯂꯝ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯅꯤꯕ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯅꯦꯕ ꯑꯗꯣ ꯆꯠꯂꯛꯄꯁꯤꯗ ꯅꯪꯗꯕ ꯈꯣꯠꯇꯕ ꯌꯥꯎꯕ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯡꯒꯔꯁꯤ ꯌꯥꯝ ꯍꯦꯟꯅꯁꯨ ꯀꯩꯅꯣ ꯂꯩꯇꯕꯅꯤꯅ ꯁꯤꯗ ꯁꯛꯑꯝꯃꯒ ꯁꯤꯗ ꯑꯃꯨꯛ ꯆꯠꯄ ꯂꯣꯏꯅꯃꯛ ꯇꯧꯅꯗꯣꯏꯅꯦꯕ ꯑꯗꯨꯗ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛꯁꯤꯗ ꯁꯣꯛꯑꯒ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯣꯏꯁꯤ ꯀꯩꯝꯇ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯌꯥꯝ ꯍꯦꯟꯅ ꯍꯦꯛꯇ ꯅꯤꯡꯊꯧꯗꯧ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕ ꯎꯠꯄꯤꯔꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯒ꯭ꯔꯤꯟ ꯔꯨꯝꯃꯛꯇ ꯁꯥꯔꯁꯨ ꯐꯖꯅ ꯆꯧꯀꯤ ꯑꯃ ꯊꯥꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯊꯝꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯖꯕ ꯉꯥꯛꯇꯅꯦ ꯆꯉꯥꯡ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯔꯝꯕꯗ ꯆꯥꯛ ꯅꯨꯡ ꯍꯦꯛꯇ ꯍꯩꯊꯗꯅ ꯑꯣꯛ ꯌꯦꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯣꯁꯄꯤꯇꯦꯂꯤꯇꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯈꯤꯇꯪꯗ ꯄꯦꯟꯖꯕ ꯃꯤꯅꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯔꯨꯠ ꯑꯣꯏꯕ ꯖꯒꯥꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯄꯩꯁꯥ ꯑꯃꯨꯛꯇ ꯊꯥꯗꯦ ꯆꯥꯏꯁꯜꯂꯛꯄꯤ ꯃꯥꯏꯗꯀꯣ ꯄꯩꯁꯥ ꯊꯥꯕꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯕꯠ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯩ ꯆꯠꯅꯕꯤ ꯂꯩꯔꯝꯃꯦ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯗꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯊꯥꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯣꯏꯔꯝꯃꯒ ꯂꯧꯖꯗꯣꯏꯅꯦꯕ ꯊꯥꯔꯛꯄꯗꯣ ꯆꯥꯏꯕ ꯃꯥꯏꯗ ꯆꯥꯏꯁꯜꯂꯛꯄꯤ ꯑꯗꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ 1,000 ꯇꯔꯥ ꯆꯠꯄꯤ ꯀꯥꯏꯊꯣꯛꯑꯅꯤ ꯑꯩꯅ ꯁꯛꯇꯣꯏꯁꯦ ꯏꯁꯩꯁꯦ ꯁꯣꯔꯒꯤ ꯀꯥꯡꯂꯣꯟꯅꯤ ꯂꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯖ ꯁꯨꯃꯥꯏꯅ ꯀꯨꯟꯊꯔꯒ ꯂꯧ ꯌꯥꯕ ꯑꯗꯨꯝ ꯂꯧ ꯂꯩꯔꯒ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯕ ꯚꯣꯀꯦꯜꯒꯤ ꯄ꯭ꯔꯣꯖꯦꯛꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔ ꯁꯛꯄꯁꯤꯗ ꯂꯥꯎꯈꯠꯂꯛꯄ ꯖꯒꯥꯗ ꯋꯥꯡꯅ ꯊꯥꯡꯒꯠꯂ ꯁꯛꯀꯗꯕꯗꯨꯗ ꯇꯔꯥ ꯆꯠꯄꯤꯗꯨꯅ ꯑꯗꯨꯝ ꯈꯥꯏꯂꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯗ ꯂꯧꯗ꯭ꯔꯒ ꯁꯛꯀꯥꯏ ꯍꯥꯏꯕꯤꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯕ ꯁꯦꯟ ꯊꯥꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯗ ꯆꯠꯅꯕꯤꯁꯦ ꯂꯩꯔꯝꯃꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤꯒꯦ ꯃꯥꯏꯗ ꯁꯦꯟ ꯑꯍꯟꯕꯗꯨꯅ ꯖ꯭ꯋꯥ ꯖ꯭ꯋꯥ ꯆꯠꯁꯤꯜꯂꯛꯇꯧ ꯃꯍꯨꯠꯇ ꯃꯤꯅ ꯎꯕꯗꯁꯨ ꯐꯖꯗꯦ ꯃꯨꯖꯔꯥꯒꯤ ꯇꯥꯏꯞꯇ ꯎꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯤ ꯁꯦꯟ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯅ ꯑꯅꯝꯕꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯑꯗꯒꯤ ꯅꯦꯆꯔꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯅꯦꯆꯔ ꯑꯃ ꯑꯗꯨꯝ ꯎꯠꯄꯗꯣ ꯁꯤ ꯃꯇꯥꯡꯗ ꯐꯖꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯖꯅ ꯈꯣꯏꯔꯝꯕ ꯂꯧꯖꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯁꯤꯒꯤꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯟ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯀꯜꯆꯔꯁꯦ ꯑꯗꯨꯒ ꯑꯗꯨ ꯏꯁꯇꯦꯖ ꯌꯥꯝ ꯍꯦꯟꯅ ꯐꯖꯗꯕ ꯈꯣꯠꯆꯗꯕꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯃꯥꯏꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯅ ꯉꯝꯖꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯉꯝꯖꯕꯗꯨꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯛꯏꯅꯤ ꯏꯔꯝꯗꯝꯒꯤꯅꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯖꯕꯩ ꯁꯤꯟꯖꯕ ꯏꯁꯩꯅꯤ ꯀꯩꯗꯧꯕꯩ ꯁꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕ ꯅꯦꯆꯔ ꯎꯠꯄꯁꯤꯃꯗꯤ ꯁꯤꯃ ꯈꯛꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨ ꯈꯛꯇꯅꯤꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯁꯤ ꯆꯠꯄꯗ ꯑꯇꯩꯗꯤ ꯊꯥꯒꯠꯄꯤꯕ ꯉꯥꯛꯇꯅꯤ ꯈꯨꯕꯥꯛ ꯈꯨꯕꯤꯕ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯉꯝꯃꯤꯕ ꯃꯈꯩ ꯏꯁꯩ ꯁꯛꯇꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯩ ꯁꯦꯠꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡ ꯑꯃꯗꯤ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯅ ꯑꯥꯔꯇꯤꯁꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡ ꯃꯇꯧ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯗꯅꯕ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯩ ꯌꯦꯡꯕꯤꯅꯕ ꯑꯃꯗꯤ ꯏꯁꯩ ꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯗꯣꯛꯄꯗ ꯏꯁꯩ ꯑꯃꯈꯛꯅ ꯉꯁꯤꯒꯤ ꯑꯣꯄꯅꯤꯡ ꯔꯤꯃꯥꯔꯛ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯅ ꯏꯁꯩ ꯑꯃꯈꯛ ꯁꯛꯄꯤꯔꯒ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯑꯩꯅ ꯈꯟꯖꯔꯒꯦ ꯌꯥꯝꯅ ꯅꯧꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯏꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯔꯣꯏꯕ ꯏꯁꯩ ꯑꯩꯁꯨ ꯌꯥꯝ ꯊꯥꯖꯗꯦ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯏꯁꯇꯨꯗꯤꯑꯣꯗ ꯑꯍꯥꯟꯕ ꯂꯦꯡꯉꯛꯄꯗ ꯏꯁꯩꯁꯦ ꯊꯥꯔꯒ ꯂꯩꯔꯝꯃꯦ ꯑꯩ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯑꯣꯟ ꯒꯣꯌꯤꯡꯗ ꯂꯩꯔꯤ ꯏꯁꯩꯁꯦ ꯍꯥꯏꯗꯤ
ꯄ꯭ꯔꯣꯒ꯭ꯔꯦꯁꯇ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯟꯅ ꯆꯪꯁꯤꯜꯂꯤꯕ ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯥꯝ ꯊꯨꯅꯗꯤ ꯊꯥꯗꯣꯛꯅꯤꯡꯉꯝꯅꯦ ꯑꯗꯨꯕꯨ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯤꯅ ꯌꯥꯗꯗꯅ ꯂꯩꯔꯦ ꯀꯨꯏꯅꯁꯨ ꯉꯥꯏꯔꯛꯑꯦ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯏꯆꯦ ꯄ꯭ꯔꯃꯣꯗꯥꯅ ꯏꯕꯤꯕꯅꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨꯒ ꯗꯥꯇꯣꯅꯤꯅ ꯁꯨꯔ ꯄꯥꯟꯕꯤꯕꯅꯤ ꯏꯁꯩꯁꯦ ꯃꯥꯅ ꯃ꯭ꯌꯨꯖꯤꯛꯁꯨ ꯗꯤꯔꯦꯛꯁꯟꯁꯨ ꯇꯧꯕꯤꯕꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯈꯛ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯗꯥꯕꯣꯅꯤꯅ ꯀꯨꯝꯗꯣꯏꯅꯤ ꯑꯗꯨꯒ ꯗꯥꯕꯣꯅꯤꯒꯤ ꯏꯇꯩꯃ ꯃꯣꯇꯤꯕ꯭ꯂꯥꯅ ꯍꯟꯗꯛꯁꯦ ꯁꯤꯁꯨ ꯃꯕꯥꯅꯤꯅ ꯑꯦꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯃꯦꯟꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯗꯥꯔꯦꯒꯥꯅ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯁꯦ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯗꯥꯃꯟꯇ꯭ꯔꯤꯅ ꯀꯣꯁꯇ꯭ꯌꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯇꯤꯝ ꯂꯥꯏꯔꯕ ꯇꯤꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯁꯩ ꯅꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯤꯝꯁꯦ ꯄꯨꯔꯥ ꯐꯨꯜ ꯗꯦꯗꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯒ ꯏꯁꯩꯁꯦ ꯅꯝꯖꯒꯗꯕꯅꯤ ꯑꯗꯣ ꯊꯥꯗꯣꯛꯆꯔꯅꯤ ꯀꯨꯏꯅ ꯑꯗꯣ ꯌꯥꯝ ꯉꯁꯥꯏꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯎꯕꯤꯕ ꯐꯪꯒꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯅ ꯂꯩꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨ ꯁꯤꯗ ꯃꯥꯅꯦ ꯇꯤꯖꯔ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯗꯦꯁꯤꯗ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯔꯝꯒꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯤꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯤꯡꯁꯤꯡꯂꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯃꯥꯡꯈ꯭ꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯃꯇꯦꯛꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯐꯨꯜꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯝꯖꯅ ꯆꯠꯂꯤꯕ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯁ꯭ꯇꯥꯔ ꯗꯦꯒꯤ ꯏꯄꯤꯁꯣꯗ 3ꯗ ꯄꯣꯅꯤ ꯇꯤꯚꯤꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯔꯕꯤꯟ ꯁꯣꯏꯕꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯔꯕ ꯈꯔ ꯇꯧꯔꯝꯃꯅꯤ